ꯌꯥꯝ ꯐꯖꯈ꯭ꯔꯦ ꯂꯥꯛꯄꯤꯔꯣ ꯂꯥꯛꯄꯤꯔꯣ ꯁꯤꯅꯔꯤꯁꯦ ꯌꯥꯝ ꯐꯖꯩ ꯂꯩꯒꯁꯦ ꯌꯥꯝ ꯐꯖꯩꯌꯦꯅ ꯅꯝꯒꯦ ꯇꯧꯅꯤ ꯌꯥꯝ ꯐꯖꯔꯦ ꯃꯅꯨꯡꯗ ꯆꯪꯉꯦ ꯑꯩꯈꯣꯏ ꯑꯥꯗ ꯋꯥꯠꯆ ꯇꯥꯋꯔ ꯑꯃꯁꯨ ꯂꯩꯔꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯀꯕꯣꯛꯀ ꯂꯩꯔ ꯄꯨꯔꯛꯑꯝꯗꯧꯅꯤ ꯑꯩꯈꯣꯏꯁꯨ ꯑꯧ ꯑꯧ ꯑꯦ ꯌꯥꯝ ꯐꯖꯩꯅꯦꯍꯦ ꯉꯥ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯑꯧ ꯑꯆꯧꯕꯁꯨ ꯌꯥꯎꯔꯤꯌꯦ ꯃꯀꯣꯛ ꯆꯥꯎꯕ ꯑꯃꯁꯨ ꯏꯃꯥ ꯑꯧ ꯑꯦ ꯀꯩ ꯉꯥ ꯀꯧꯒꯦ ꯁꯤꯕꯣ ꯄꯨꯛꯂꯥꯕꯤ ꯒ꯭ꯔꯥꯁ ꯀꯥꯞ ꯑꯗꯒꯤ ꯔꯧ ꯈꯨꯌꯥꯝꯁꯦ ꯄꯤꯛ ꯏꯟꯅꯔꯦ ꯁꯣꯝꯗꯅ ꯃꯔꯣꯝ ꯑꯃ ꯁꯤꯅ ꯉꯥ ꯃꯈꯜ ꯑꯃꯅꯦ ꯉꯥ ꯈꯨꯌꯥꯝꯁꯦ ꯌꯦꯡꯉꯣ ꯁꯣꯝꯒꯤꯁꯤꯅ ꯑꯃꯅꯤ ꯁꯣꯝꯒꯤꯅ ꯑꯃꯅꯤ ꯑꯧ ꯁꯣꯝꯒꯤꯁꯤꯅ ꯑꯃꯅꯤ ꯁꯤꯗꯤ ꯒꯣꯜꯗꯟ ꯀꯥꯞꯀ ꯌꯥꯎꯋꯦ ꯁꯤꯅ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯃꯔꯨꯝ ꯀꯣꯛꯄꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯩꯃꯥ ꯑꯣ ꯏꯁ ꯏꯃꯥꯏ ꯄꯦꯝꯃ ꯂꯣꯟꯅ ꯆꯦꯟꯈꯠꯂꯛꯏꯁꯤ ꯌꯦꯡꯉꯣ ꯃꯀꯣꯛ ꯌꯥꯝ ꯆꯥꯎꯕ ꯆꯥꯎꯕ ꯉꯥꯁꯨ ꯌꯥꯎꯋꯦ ꯁꯤꯗꯤ ꯄꯨꯛꯄꯦꯟ ꯄꯦꯜꯂꯦꯍꯦ ꯌꯦꯡꯕꯗ ꯀꯪꯂꯥꯄꯥꯛꯁꯤ ꯇꯧꯋꯦ ꯑꯦ ꯀꯩꯅꯣꯗꯅꯦ ꯂꯤꯂꯣꯡ ꯆꯥꯖꯤꯡꯗꯅꯦ ꯑꯩꯈꯣꯏ ꯄꯤꯄꯤ ꯍꯣꯏꯒꯤꯗꯣ ꯁꯤꯝꯅꯦ ꯃꯆꯥꯅꯨꯄꯤꯒꯤꯗꯣ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯣ ꯁꯤ ꯐꯥꯔ ꯆꯥꯕꯤꯕ ꯍꯧꯅꯗꯦ ꯉꯥ ꯑꯆꯧꯕ ꯌꯥꯝ ꯌꯥꯎꯋꯦ ꯑꯁ ꯄꯦꯜꯂꯦ ꯁꯤꯗꯤ ꯑꯗꯣ ꯎꯕꯗ ꯃꯣꯏꯁꯦ ꯁꯤ ꯌꯣꯟꯗꯣꯔꯤꯕ ꯃꯣꯏꯁꯤꯕꯨ ꯌꯣꯟꯗꯣꯏꯖꯥꯠꯂꯕ ꯌꯣꯟꯗꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯐꯥꯔ ꯌꯣꯟꯗꯣꯏꯅꯤ ꯀꯩꯅꯣ ꯑꯗꯨ ꯌꯣꯛꯆꯔꯤꯅꯤ ꯀꯩꯅꯣ ꯑꯧ ꯌꯥꯝ ꯆꯥꯎꯔꯦ ꯑꯧ ꯃꯥꯅꯦ ꯃꯥꯅꯦ ꯁꯤ ꯌꯦꯡꯅꯕꯩꯅꯦ ꯅꯠꯇꯦ ꯑꯩꯗꯤ ꯉꯥ ꯆꯥꯗꯦꯕꯀꯣ ꯑꯩ ꯉꯥ ꯆꯥꯗꯕ ꯑꯩꯐꯥꯎ ꯉꯥ ꯌꯦꯡꯉꯤꯁꯤꯅꯦ ꯉꯥ ꯆꯥꯗꯕ ꯑꯩꯐꯥꯎ ꯌꯦꯡꯉꯤꯁꯤꯅꯤ ꯆꯥꯗꯕ꯭ꯔꯥ ꯑꯦ ꯆꯥꯗꯦ ꯑꯩꯗꯤ ꯀꯩꯝ ꯆꯥꯗꯦ ꯁꯤꯗꯤ ꯄꯦꯜꯂꯦ ꯃꯆꯨ ꯐꯖꯗ꯭ꯔꯣ ꯒꯣꯜꯗꯟ ꯀꯥꯞ ꯌꯥꯎꯔꯤꯁꯦ ꯑꯁ ꯈꯪꯗꯖꯥꯠꯅꯤ ꯁꯤ ꯂꯣꯏ ꯆꯪꯈꯔꯦ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯀꯗꯥꯏ ꯆꯪꯉꯤꯅꯣ ꯈꯪꯗꯦ ꯑꯦ ꯚꯥꯅꯨ ꯁꯤꯗ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯉꯥ ꯃꯌꯥꯝꯁꯦ ꯄꯤꯄꯤ ꯌꯦꯡꯉꯨ ꯂꯥꯎꯑꯣ ꯐꯥꯅꯤꯡꯉꯛꯀꯅꯤ ꯐꯥꯅꯤꯡꯉꯛꯀꯅꯤꯅꯦ ꯑꯗꯣ ꯁꯤꯒꯤꯗꯤ ꯀꯩꯅꯣ ꯁꯤꯔꯒ ꯁꯨꯝ ꯆꯥꯎꯈꯠꯄ ꯌꯥꯎꯔꯝꯒꯅꯤꯌꯦ ꯄꯨꯈ꯭ꯔꯤꯗꯒ ꯂꯩꯕ ꯀꯥꯟꯗ ꯌꯦꯡꯉꯨ ꯂꯥꯎ ꯁꯤꯔꯕ ꯀꯥꯟꯗ ꯌꯥꯎꯋꯤꯗꯅ ꯉꯥ ꯈꯨꯌꯥꯝꯁꯦ ꯌꯦꯡꯉꯨ ꯆꯥꯕꯅꯦ ꯍꯥꯏꯕ ꯌꯥꯝꯅ ꯑꯧ ꯐꯖꯩꯌꯦ